Krumjare, SKTV News na Sandokjari ba Manipuri Pau Ingbiri Bisimbu Kumantem Jantana Taram Nukjari Ahan Bada Muriyo Pau Sing Pangbigani. Manipur National Sports University Mathang Sahi October Thada Sangara ni Haina Union Minister of Sports Mansuk Mandaviana Thazaba Piram Lay. Kunai Aruba Warep Lobuda Kaitel Pambi Imasina Asoba Todang Logduna Lakli, Makoida Politics Tausilibasi, Haising the Tangaba Sangi Haina Amukoki President, Nando Luana Fondo Cray. Yungi Fata Hoti Mai Tavada, Bom Yorum Badagi Pokairatuna, Cycle Assembly Constituency Hanagi MLA, Yamtong Hokip Kiloina B, Saruvala Hokif Lake Hidrahairi. Zurivangi Mongbung Maitai Kulda Relief Camp Dagi Hanjin Krava Kunza Sing Dangasi Nahongna Kuki Kulai Pibusina, Nongmai Kapsin Duna Landara Cray. Security Force na status gi irang laksin na balokalapa thabak thoram sing da tuan ba mafam sing dagi yamna ba kusukulai sing phaga pangam krai amasung Zuribam district ke kutsoi thup khul gi lam hectar tara mangarom sahi sigi ising isaug dagi asam da tin krai Malam gi mapam ama hekta da yengba yaraba Manipur gi ahan ba OTT platform SKTV bo support to gi namak thagat chari hoji pau sandong na pijari Kumzale singani tarama pandagi saba hokiba malam gi thakta oigeda ba Manipur gi National Sports University mathang sahi gi October thada sangara gani haina Youth Affairs and Sports ki Union Minister Mansuk Mandaviya na thazaba piram le haina Manipur lenga ki Youth Affairs and Sports Minister Govindas Konthok jamna phongdorok le Naminini gi kongsata Manipur lakiba Youth Affairs and Sports ki Union Minister Mansuk Mandaviya na ngasi ayuk Sursanpur da satlurba matung Imphal thadok tringai mangoina na loktak pata Minister Govindas Konthok jam El Susindro Madi LDA gi Chairman Moirangthem Asni Kumar Yauna Saklena Masamina ke Ngasigi Sursanpur gi kongsat amade Union Minister na Manipur lakiba gi matang da Prime Minister Narendra Modi gi ayaw yaw de haiduna pawmi singda wapam amata phongdolam khidei Saklena du loireba matung da pawmi singda Minister Govindas ta hangbagi matungina Union Minister na phongdoklambada sahi taruk ki mamang dagi sagaliba Manipur gi National Sports University ase mathang sahi gi October thada sangabaga loinina Loktak for Water Sports Complex ase Matam gasuna ba mong da semgalangani haibagi thajaba piram ki haina Minister Govindas na phongdoke Loinina Union Minister Mansuk Mandaviya ngasi numit yung ba matung pung anigi taramdai flight airport tage Imphal thadoke नेशनल स्पोर्ट्स यूनिवर्सिटी की विजिट करी नेशनल स्पोर्ट्स यूनिवर्सिटी के डेवलपमेंट के लिए डिटेल डिस्कशन डेलिब्रेशन करा ताकि हम स्पोर्ट्स सेक्टर में मणिपुर में जो पोटेंशियल है ये पोटेंशियल को हार्नेस कर सके और मणिपुर और देश का गौरव बढ़ाए ऐसा हमारा टैलेंट को आइडेंटिफाई करके उसको अपॉर्चुनिटी मिले इस दिशा में काम करना है Union Minister gi ngasigi Sursanpur kongsat aduda Zomi Students Federation ZSF ki maiketigi point kya yauba memorandum ama pishin ke ZSF ki Secretary Samuel Taitul na phongdorpagi matungina ngasi Union Minister Mansuk Mandaviya na Zomi Students Federation General Headquarter ga phaminaduna wari watai sanake Hariba wari watai sanabaduda Manipur hojik tholiba irang asina maram orega mafam aduge nahasingna thengnariba amadi mayoknariba kudongsa da bakya gi matang da pukhatke Madugi manungsana irang asina maram orega mahiroi kya gi mahi machine tambaga mari lenaba certificate amadi mari lenaba se sangkya manghibana makha taba mahi tamthabada khudongsa daba mayoknariba dugi matangda khanghanduna center na kari tawba yabagi haiba yengchenaba appeal tawke Masiga loinana Zomi students singidamak exam center Sursanpur da pibinaba amadi Sursanpur Medical College loishinbinaba wafam na singba pukhatuna minister da khangan ki haina phongdorokle Besides these issues, some of the social issues that were discussed were the unending discrimination that we, the Zoe people, the Zoe youth face at the hands of the state government. And in particular, one issue that we raised was the importance of a political solution for which we urged the union minister to expedite talks with our leaders, in particular our SU group leaders, so that
all the conflict and difficulties in the state can be ended once under their leadership. The political solution can be reached. Manipur Kaitel Pambi Apun Balub Makpalgi Tarataretlak Suba Mapokumongi Toromgasi Tangiban Tau Ground of Pantokre. Toromatuda Saruyakiba Amukogi President Fairizam Nando Luang Fondokivada Kaitel Pambi Ima Singa Tuan Ba Mafum Singda Kaitel Pamlagasu Apun Bagi Pangalama Sagat Pangamle. Manipurgi Kaitel Singasi Manipurgi Kunagi Semilon Fagaran Bakaktanatana Sakyang Mingselamasu Oiri. Kunai Yoiba Aruba Warip Loba Matamda Kaitel Pambi Ima Singa Asoba Togdang Lauduna Lakli Adubo Kaitel Kudimakta Ngasidi Politics Taushale Masi Haisingna Ima Ivel Singna Tengna Basangi Maruina Manipurgi Maruiba Kwaramban Ima Kaitel Ahu Masida Lairiba Ima Sing Yamna Haitoi Sing Toiba Ngaktani Kaitel Asida Manipurgi Togdo Wato Kudimak Nainari Maramaduna Kaitel Asi Laisingamoina Lokfam Toi Kaitel Asida Yoliba Natki Pizol Singasi Larimbigi Magunni Loinana Numit Asina Lakpada Ima Ibel Kudimakna Na the Yek the Punsi Nungsangbo Oresano Hainasu Yaipa Paugel Pirkli. Logum Tobuki Mataka, a Papa Hospital, Amazon Kaitel. Kaitin, Toina Zapamisi, Nabi Powar Mahandagani, Wakan Gilina Yam Handagani, Tinson Yam Fane. A Kogi Wakan looking Tanbamamsu Were, Adugai Kogi Sen Tumgi Sagi Punsigi, Yumma Punava, Nakiwena, a two guy, emergency, Tolopato, the Amade Matanga Pujaba Maidare, Puvum Lapum Tangbadum from Mamane. Mashi, the Sunatana, my bells in a sea boy Manipurgi. Culture, machine Apam Suarine. Going the peak in the Oliver Sports Sing Piron Kekise, Masi Manipur culture Nakaba, Yamru and Masaksing. A Kogi Nati Pigeon Sing as a Masi Masama Sonda Wang Java, Adumba Pigeon never. Lighting Bigi Magun Yoro. Napi Mana, Nati Pigeon, Masia Zapamatamda, Mahak Swara Salibani, Saksa Hayana Basalibani, Luhong Basalibani, Adum Kange. Mayamgi, Gun Mayamgi, Tatsan Bam Tungabam, Tanbam Buribakitil, Sigi Sumbanu, I went to I might been Punamak. When she knew Sangba with you, Nadi the boy with you. Amoromda Taurum Maduga Marilena, Poire Laimarol Maira Paibi Apunba, Manipurgi President, Soraisam Memsan Haikibada, Lamda Masita Toliba Irangasina Kundaminariba Purupkea, Awaba Maduna Lady, Lanasina Apaba Fal Purakloi, Purup Anigi Marakta, Nungaina the Bakia, Ladiba Asi, Waris Hanaraga Hanagi Punsida, Tangdulatana Lainaba Honaba Matautai. Thomra Padi, Jajin, Inaujin, Katheringi, Nasi Makoin, Sinala, Nasi Apoy Purama, Namina Bache, where each had the Adukimatik, Nuaje, Tamoy de Yam, and the Manipur, the Wainala Ibache, Tarai Dare, Maru Waina, Katheringi, Jajin, Inaujin, Imana, Vision Nachu, Togdavayagavani, Haina Apoy Rimger Manana, Jamina Duna, Apurma. Punai amabu kadana bo hona badai chaji akoi ta chalmina laga nuksina wala tala pai lai loi aina mayele tauna dala akoi amata wena chamina chi araga batang jiro chatta Yungi Fata Hoti Mai Tabada Bom Yarum Badagi Pokairaktuna Cycle Assembly Constituency Hanagi MLA Yamthong Haukip Loina Villai Hidra Hairi. Taudoga Singara Nungtil Pung Ahum Rom Tabada Kangpopi District Ke Cycle Subdivision Gi Manung Sana Iko Mulam Village Tokibani. Taudog Adu the Lake Hidrava ex MLA Giloina Biadu Maming Zarubala Haukip Sahi Yankima Pandrom Sure Hairi. Mahak Imphal East District Ke Kuraidagi Yamthong Haukip da Mayum Panduna Lerakpani. Police Tagi Fangba Paugi Matugina Taudoga Si Ngarang Nungtil Pung Ahum Rom Tabada ex MLA Yamthongi Loina Vina Iko Mulam Village da Leiba Makogi Mayumda Amorakai Sing Komdoktuna Sit Sangba Taurba Matungda Fatahudi Sing Mai Tadokpada Bom Nisingnaba Map Yaurum Badagi Pokair Kivani. Zaruvala Bom Pokaiba Aduda Sokpadagi Community Health Center Cycle da Punaba Honorigaida Asokpana Maram Oiraga Laikana Bangam Dana Lakidabani Hairi. Cycle Police Station Gi Timama Latuna Bom Pokai Pamadu Yangseladuna Case Amasu Lokat Cray. Zirivamda Haukiva Zungitang Tarutagi Irang Torakpadagi Lanzena Duna Singdong Laikai Primary School da Hangba Relief Camp da Sangjapam Lauduna Lairakiba Mongbung Maitei Kulgi Kunza Sing Tha Sigitang Tarukta Mayum da Hanjinakra Vasu Ngasina Honuna Kuki Kulai Pibasini Singna Vasinga Nongmai Caption Duna Muk Landara Cray. Hiramasuki Matang Sktv's News Kanaba Pogdamama.
Uzingin lejari ba mafam se Jiribam district ki kha pangna kilometer 8 lom chatlaga leiba mongbung maitai khun haina khangna ba hariba khun adudani Jiribam da thoaning de ba thodok kaya tholakpadagi hariba maru oina mongbung khun hariba khun asida chatkhiba June gi tang 6 tagi horaga Jiribam da thoaning de ba thodok kaya ama tholakpadagi maru oina khun asimakta da thokpadagi khun asigi khunja singge chatlaga ma khogi chingdong lekai relief camp da ingfam lawraga leirakpadagi Jiribam asida santi porangna mai damakta Jiribam gi tongan ba CSO yauna khogi security personnel maru oina Jiribam district police singna akan ba section tharang lokhala matungda Jiribam santi porangna bagi damakta tongan ba peace committee gi wari sanadana Jiribam santi parakna ba thabak thorom sing lokhatpadagi Jiribam gi morbung hariba khun asi miyam na maru oina red zone ni haina launari ba hariba khun asida khunja sing asi chatkiba August ki tang 3 ta security ki section thawang loina mafam asida hanjil halakhare maru oina hariba khunja sing asina hanjilaba matungda ngasi asi mongbung kuki khundagi kuki khulai paiba singna singna nongmai kapsilakpadagi ngasi su mafam asida leiriba khunja sing asina ida yamna nungnangba amadi akitu jungbadi adumak poktuna leiri lagliba wafamdi hariba khun asida yamna tinnaningai oiba khulai paiba singna yamna nangna leira phawda security sina ngak selaga koiselaga leiriba mafam asida atat akham leitana nongmai maru kaya kapsilakpa asida mari leiriba authority na adumak yengduna leigadawribra amadi security ke section thawang lokhalle hariba su kadai phawba lokhalige haibasidi Jiribam pajamyam da achaw wangamadi oiri DC SP jauna security force मैम जाऊरगा अखोइसे अमु इसा इसा के जुमदा हंजलना बगे तमकता मोइना सेम सादोरे सिक्युरिटी पुबिरगा जुमदा हंजलए जामना इंगना चिकना लैरद्रा हाइना दि खंजबनी अदुबु ngasi इखंग हंगौदबिदा ngasi ayuk pung mari rom taba aswaida nongmai kapsalakpadagi अखोइसे जुमजुमदा लैरनबा अखोइ मैम से लैबसु ngamdre aki akhang ke asu leire अखोइ की सिक्युरिटी फोर्स सु लैबुदि लैरगा सुने पुलिस सिंगजिगा सु अमुक मु नongmai kapagi order सु पिबिद्रेबा मोइना पिबिद्रबनिना अखोइसे हौजिसे जामना की दना जुमदा अहिंग जुपसु अखोइ कनामसु तुमनबसु ngamdre अहिंग दो अखोइ मी पुंजला खरा दि लैनरे थानी सुजले अखोइना तुमबा चाबा मफम खंगक्त्रिसे अदो अवाबसिदि जामना खमथेंना अखोइसु वानारे तुमबगी बुखनगद्रा नongmai kapsalakपयसु खनगद्रा अदगैदि कनो तौबैसु खनगद्रा अदुगि मागै पुनमक्ते अवाबसिसु अखोइ मायोकनना लैरे अदुगा मरि लैनबो अथॉरिटी सिंगना अखोइ मोबुंग खुंदा अवाबा तारिबसिंगसे मतेंग पांगबिउ शांति ओइना लैनबा असिमतंग हाइजगे दुगा मथंगसिना अखोइगी मोरबुंगसिदा तौरबगी अवाबा से असिनि अखोइगी आंगांग सिंग लारिक तमिबा आंगांग सिंगसिसु स्कूल मतम चाना सु चटपा ngamdre स्कूल सु कहन बा ngamdre सोंदना कुकी लैसले सिक्युरिटी दो अखोइना सोंदा थंबिउ हाइबदो जारोल पोकपीगा सयांगा सिगा थंबिउ हाइबनेबा अदुगी सिक्युरिटी दो अखोइ मोइना थंबिद्रेबा थंबिदबदगी अखोइना लंबी थोंग चटपदा खतंग नुंगाइतबदगी आंगांग सिंगसे गार्जियन पुरा चटपदो ngamdabaniना आंगांग स्कूल थाद्रेबा अखोइ सिगा CRP की केम तौरबा लैरिबा मफम असिदा आसाम राइफल सिंगसे लागा संदा खुदिंगी मोइ सिदा लाके मसिदा चंगागा मोइना नुंथांग सिगा ड्यूटी तौरगा सु लैरे अदुबु ड्यूटी तौरिबा आसाम राइफल से अखोइगी मोरबुंग खुंजासेनादि लैहनिंगदे मोइसे लैबा कांददि अखोइ मोरबुंगसिदा असुम नongmai kapnaba khangde ama khangde asum sum thoeba मोइ लागदि असुम thoeba अखोइदा दुना लैहनिंगदेबा खो Jiribam se santi porong na bagi saruk amoina chatkiba August ki tang 3 ta mongbung khunja sing asi mafam asida Jiribam gi administration paiba district administration gi deputy commissioner amadi SP loina na Assam Rifle gi CO amadi CRPF ki CO yauna Jiribam asi santi porong na bagi saruk amoina mafam sida khunja sing asi mongbung gi khunja sing asi mafam asida hanjilala khaba matung dang asi han boina security ki section thorang piraba phawda security na ngak selaba phawda amadi security ki section thorang na karigumba amata thoaloi habagi थाजब पीरब फावबदा ngasi mak nongmai maru kapsilakpa asina khunjasingda akitu jumbadi adumak poki khunjasing asi hojik su makhata na karigumba nongmai asing asi kapsilakpa taragadi makhata na bhong asida matam sangna leibada akibatu jumbal leitana yamna mating leina leibang nonggadoribra haibasidi Jiribam pajamyam gi amadi mongbung khunjasing gi achowo wahang amadi oi nakala maromdana mafam asida hojik mongbung khunasida prajasing leirabasu mafam asigi chhatra chhatri angang masa apikpa oiribasing asini school chapam matamda lambi asida sapang ngamdabagi awaba mayongaduna hariba maru oiriba mongbungi lambi asida mahausa gumna akitu jungba leitana chhatra sing asina school chalaningbagi apambadi khunjasing de pokli paudam jariba Rosimala Sagapam SKTV News Mongbung Jiribam District Makadaba Pauxingda Bishnupur District Police amadi BSF ke Yankai Super Battalion ge Sikh Company ki personnel singa apun ba kangbu mun ngarang ayuk pung 8 rom tawada Kumbi Police Station konba lengang tabi Zandan Popi amadi Mangjil ge mafam singda question duna thibu humbi gi thabak sathakrai Maduda Security Force ki apun ba kangbu aduna 12 bore single barrel rifle ani modified 303 rifle ama
High explosive 36 hand grenade Nippon SLR magazine ani, Chinese hand grenade ani, stun grenade ahum, tube launcher ani, arming ring ani, live HD cartridge Nippon, kapokraba HD cartridge ani amasung Chinese detonator ama, pangbangam ke haina police tagi pangba pawman haire. Ngasi ayuksu pung taruk minitra mga dagina, tarik minitra mga tarakpa fawbuda Kaksing District Police amadi, Manipur taruk suba battalion BSF ke de company ke apunba kangbu mana palel area da thibombe ki thabak satake maduda yumthong yankhai manga da sangduna thibombe ki thabak satake bagaluni na myoi Manipur dra verify tauke adu moinamak mipa mipundi yaukhide amarom dangarang haingang police na su mongjam dage taurem village fawboda Marisuba Assam Rifles and the Imphal District Police ke apunba kangbu mana thibombe ki thabak satake hairi maduda single barrel nongmai ama countryman 9mm pistol ani maru manga yauba 9mm pistol ama 36 high explosive hand grenade Nippon tube launcher ani insast rifle gi magazine ama .303 gi magazine ani 7.62 gi magazine ani Wolfing radio wireless set ani smoke grenade ahum ama stun grenade ama phangmangam ke phagalaba polum singadu hangang police ta sinaki bagalina FIR ama supan krai Haukiba sahi lisingani taramapandagi hauduna Jiribam district ke manung sanba kutsoi tuf kulgi lam hector taramangarom Assam da tinkidaure haiduna marile nebusingda haijaduna leiringaida sahi asige ising isaudage amuk hena khulasige asingba lamsing Assam da damak tinkrai hiramasigi matang de SKTV news ke khanaba pawdam amaga phangwigani Housing in Lajariba Mapama says Jiribam district ki National Highway 37 lambi paring dagi subnatagi meter sahum lom tamang sangsil legal laiba adugumba Jiribangi kusoi thuk aina khangnaba mafam adudani hariba mafam asida sahi kya dagi jiri amadi asamgi boundary oiriba jiri turel ga yamna naknana leiba khunama oibana hariba mafam asida ising isiana hongbala agadi hariba khunasigi lam saruk khara asamna tinkiba yai haiduna singnadana leiringai matamdagi horaga 2019 dagi khanghaudaba ising isauna mafam asigi lam kayam asamna tinkibagi phibam da lakpadagi mafam asi khunja singna pause kayada amadi mari leneba authority singda haijaduna laglabasu ngasi pawbada thabak to onthok pidabana maram oiraga ngasi di Manipur gi lam hector 35 rom oiba adugumba lam Assam gi lam da tin khare haibada haiman bathokloi da Manipur lam hector 35 tin khibri iroina na handak sahi asida su jiri asida thokiba ising isauna maram oiraga khusoi thuki lam khara maruina muslim singi laisangni hairiba adugumba laisang ama yauna mingkhai gibadagi isingi ichen la pukhibadagi hairiba lam khara amasu apunbo oina jiri bangi khusoi thuktagi lam hector 35 lom hojikti Manipur gi lamdagi lanthoaga Assam gi state tingiba asida khunja singna pendaba adumakti leiri akoi kamranga gi khusoituk hairiba lamasi ising ichauna toina nangnaba lamni hectar 33 rom akoi pathagi lamni fujik ising ichauna maram moiraga ningkhaibadagi fujik khusoitugi mayaida turen olaga akoi Assam side da akoi gi lam hectar 33 mok Assam da tille lamche akoi na fujik Assam gi mafam da chalaga hinjang na pi thaba jade namdailong kunari se adugi village authority singna akoi sida noina hinjang na pi thaba taradi akoi authority da noina poisa pi ba thabani na moina hai aina hana su Manipur sarkar da sar birenda aina su hana media ge kuthang da haijabani akoi gi Manipur gi lam se amta kanbiu akoi patta gi lamni aina kerok hai leire ngasi di ai jam na piende nungaite mise nungma ruji suraga talaga charaba mi khakta niaba koina lamsu laijaba ngamde mi singna fuji lam laitaba kambuna mi ngonda niraga adum laijai lam laiba ngamde ngasi su aina amuganna request auraga akoi Manipur sarkar da kamranga kusoituk hairiba lam asise amta miyang changbi waina Manipur sarkar da aina hanna request aujari kusoituk khaina lam amase akoi hectar 33 muk oire ado handagi ising chauraga jum mari amma supura tauraga chakibani ado hanasu ekoi Manipur sarkar da hanjan na request tawna haire ekoi lamse Assam gi oire Assam gi se authority na paire adubu somda pata se ekoi masa gi paire ga leire adubu lamsti Assam da chakre Assam da chatpadina hojik Assam chatpada moina athingba ma thamme sidi Assam oire
सिदी नोई तौबा जाबा मणिपुर सरकार दा अपील तौरो मोई सरकार मसेन तौनारे दी जाय नत्रगा इकोई दिको इकोई की पावर लेते सिदी हुजिक आसाम ओले हाइना मोई हंजन हंजन ना हाय की बनी अदुबो इकोई ना अरोई बोइना रिक्वेस्ट अमा थम्मे इकोई मणिपुर सरकार मरीन लेनाबा ऑथोरिटी मायाम ददी मदुगु लमदुगी अमुक्तंग चंगागा नाक बजाबा नाक बिउ हाइना मणिपुर सरकार दा रिक्वेस्ट तौरे सही खुदिंगी जिरी तुरेलगी इचेल असिगी अहोंबा लाकपना मणिपुर गी लम कया मा आसामदा तिनगिबा मरु ओइना खो हजिग एगी निंगदे उबिरिबा अखोगी लबुक मालिबा लम असिगी मसांग असी हेक्टर 35 रोम ओइबा अदुगुमा मणिपुर गी लम अमनी अदुबु लम असिगी मरक्ता जिरी तुरेगी इचेल असिना चेंसलकपदगी हाइरिबा मणिपुर गी लम हेक्टर 35 असी मरु ओइना खुसोई थुकी खुंजा सिंगी ओइरंबा लम असी ngasi आसामदा तिनखरे लाक्सनिंगी वाफमदी मणिपुर गी लम मरु ओइना जिरी तुरेलगी इचेल असिगी मताइदा लैरिबा लैराइ सिंग निंखाइगदबा अमदी निंखाइबिरकपा याबगी फिबमदा लैबा सिंग असिदा मणिपुर लैंगाकी अचौबा मियेंग मखादा हारिबा लैराइ सिंग असी निंखाइदनबा अदुगुंबा प्लान सिंग तौहनिंगबगी अपाम्बा जिरिबम प्रजा मियामदा अदुमक्ति लैरि लोइनना मणिपुर अमदे आसाम स्टेट अनिगी बाउंडरी ओरिबा जिरी तुरेल असिना सही खुदिंगी इसिंगी इचेलना अहोंबा लागलगदी हारिबा मणिपुर गी मैप असिदसु अहोंबा लाकदौरिब्रा हाइबदी जिरिबम प्रजा मियामगी अचौबो हंगमदी ओरि पौदम जरिबा रोसिमला सागपम SKTV न्यूज खुसोई थूप जिरिबम डिस्ट्रिक्ट ममांग थागी तांग 38 हौकिबा मणिपुर लेजिस्लेटिव असेंबली की 3 सुबा मिफम हयेंग लोइसिलगनी हयेंग थाना नुमित 12 नि सुमना चथगदौरिबा सेशन असिगी थासिग हौकिबा तांग 8 फमकिबा मिफमदा कांग्रेस पार्टी ना हाउस दा पुगतकिबा प्राइवेट मेंबर रिजोल्यूशन अमा हाउस की मेंबर सिंगना खनवदा स्पीकर ना अयावा पीखिदे हाइबो वाहुदा सेशन मखाताना याउदना वर्क आउट तौखी हाउस गे वर्क आउट तौखिबगा लोइना 12 सुबा मणिपुर लेजिस्लेटिव असेंबली की 3 सुबा सेशन असिदा मखाताना सरुक याररोय हाइना स्पीकर की खुथांगदा खंगहलमखे लोइना ओक्रम इबोविना लुसिंगदुना कांग्रेस के MLA मंगा मगना हाउस गे थोरखे मसिन मरम ओरगा हायेंग असेंबली मिफम के अरोय बन मिट ऑपोजिशन कांग्रेस पार्टी के MLA अमतना मिफम असिदा सरुक यारोय दौरे जिरीबाम डिस्ट्रिक्ट की मनुंग सना लैसावी थोलदा लैबा मणिपुरी विष्णुप्रिया की युम अमा मैना तुमना चाख्रै थौदोग असे ngarang अयुक पुंग 13 मखाइरोम तारक मतमदा थोखिबने हाइरि मैना चाख्रबा युम अदु पुखरमबम सुरेंद्र सिंह सही 35 हाइरिबा अहल असिगी युमनै युम अदुगी मियोय सिंह था निरोम की ममांगदगे सिलचरदा लायंग बसतखिबदगे युम अदुदा मी अमता लेरखिदबने हाइरि अदुमैनमक कनाना करी मरमगिदमक युम अदु मै थारमनिबनो हाइबा सबसाना खंगमंगमद्रे मणिपुर मसे ताना थुगाइन बहोनरिबा इंडिया नि हाइरदुना लागलिबा तांग 15 इंडिया की निंग तंबा नुमितबो लोना थिंख्रवा लालोबुलु सोशलिस्ट रिवोल्यूशनरी पार्टी सोरेपा कंगलै पाकना जनरल स्ट्राइक लाउथोरकले लुबसगी पब्लिसिटी एंड ऑर्गेनाइजेशन की सेक्रेटरी MC याइफाविनंगसी प्रेस थोकपा सेरोलमा गी मतुंगिना अगस्त की तांग 15 इंडिया की निंग तंबा नुमित के अयुक पुंग 5 दगी निमिदांग वरम पुंग 5 फावबा पुंग 12 की जनरल स्ट्राइक लाउथोकले हाइरे लोइनना वेस्या लमदमदा लेरिबा यावलुप सिंगना कौरकपा जनरल स्ट्राइक बॉयकोना सिंगबदसु लुप असिना सवटकने हाइरे चेरोल अदुना मखा तारादुना लमदम मसिबु मसेट मसेट थुगाइदुना अइखोय मसेलगी मरक्ता खाइबुंग ताहना बसिलिबा इंडिया के निंगतम नुमित अइखोयगी मियामने यौफम थोकते कांगलेपाक मणिपुरदा थोगलिबा फुरुप अनिगी खुसेमगे हाना सुनबगे लानसिसु इंडिया के डिवाइड एंड रूल गी लालोंग मखादा सथरकपने अनौबनते ngalingay matamda wesya lamdamda thokraba thodokne purup ani ge hana sunabagi lanasida tongzariba asi india lengakne purup ani ge oinadi aikhoi masel nungsina hotaba mangjaba du kaktane kanglei miambo sangni finibe orikliba asisu india ge thousina ohelakibane wesya lamdam ge isilinau oriba aikhoi masel marakta yengthinaba hana sunaba maset tanabage wakal thadokna duna india ge ningtam numit aikhoi miam ne yofom thokte yawbigeno haina su serol china makha tarakle इंडिया की निंग तंबदा मणिपुर की याउदे हाइना लोना थिंख्रबा कोरकोमना फोंगदोरपगलोनिना इंडिया साइनिंग भारत महन है हाइना दे हाइरगा इंडिया लेबा के मीनि हाइरिबा मियोय सनीगा 13 सिख्रबा युम लिसिंग 10 की मयादा मैसाख्रबा युम क्या थुदेलगा अथिंग बे याउदना लेते मानना तेमथोख्रबा मियोय लिसिंग हुंफु की मयादा लांजेना दुना लेरिबा मियाम सिदे अगस्त 15 ना लाखपदा नोकना सरुक याहनबा ngamद्रिबा करिगिनो हाइन हंगलकले
Lakliba tang tara mga da pangthokadriba India ge Independence Day numit thoram ayuki pung ama tabadagina numidang waram ge pung taruk makhai fawa total shutdown tawragani haina korkom ge media coordinator M Sakhenangasi press thadorpa cherolamana khangalakle adumainamak essential servicing medical electricity water supply fire service press amasung lining laisol ga mari lenaba thabak singdi shutdown asidagi komthokani hairi cherola duna makha taraduna Manipur kanglai pakta tholiba lana si khunai gi pumut muthatnaba amukhana hagot kangkhat pangamdanaba India gi khusemna thonbani haibising asidi naha al khaktana miyam khupna khanglai India na makhogi thoksilasi mai pakhanaba proxy war tauri proxy lengak thamlei leminari ba ireisa singi manungda sanari ba kumai asi mamutana khangba mioi sing ki han khanghanduna machine mele geopolitics nathaina ba wa maset amata ngangdre khanane na vakya tokna ba asumba ngangba sing kaukhatuna ki han khangali but sanana ba mioi ayamba loishin ba haitrabadi makhori metki bage wari kaudaba phai haina serol cinema khatarle Amorum the Lona Tinkrava Lalobulov Alliance for Socialist Unity Kanglai Fag Nasu Lakliba Tang Trama Independence Day Namitki Ayupung Taruk Tagin Midangaram Pung Taruk Fauba Pung Tarani Twig Manipur Pumata Total Sadang Law Tokray. I think Basi Mahu Lang Pok Umade May Ising Anna Lying Lining Laisol Mahimasin Gamari Lena Batabak Thorum Sing the Komtokane. Aikogi Puari Ningsing Naba Amade India gi Puaribu Aikogi Haina Kalaga Pangta Danava August Taramangagi Ating Basi Sagot Piu Aikogi Soy Kraba Puari Amuk Halal Loisi Aikoi Amukhana Kuntak Loisi Haina Lup Asigi Publicity Committee gi Convener S Mangalangasi Press Thadorpa Cherolamana Hairi August Tarahum Doina Lakpada Lamdamasida Leriba Iraisa Singna Amata Oiba Wakalun Galunina Manglom da Sangsinduna Athoba Singin Namit Thorum Asi College School Singda Pangthonaba Education Department Hona Biohena Joint Students Coordination Committee JSC Sin Apel Torukli JSC Sin Thadorki Bacherolamagi Matungna Lamdamasuge Ning Tambangana Bahona Bada Tawaina Pontapi Kiba Athoba Singilik Lamadu Haurakli Bamirol Natung in a Sapamathok Tai Haurakli Bamirol da Lebak Nusiba Lebaki the Makatok Pangamnabagi Wakalon Hena Faunaba August Taram Doinamit Asibu School Sung College Singda Palantonoba Education Department Kongtang Paikapio Herkli Lakliba August Tarahum Demusung Taramangagi Manguinana Manipur Chief Minister N Vireng Gimini Makada Moirang Assembly Constituency MLA Tongam Santina Sinduna Moirang the Leba INA Memorial Complex Amasung Masigi Akoiba Mapam Singama the INA headquarter Moirang the Lamtu Sengdopuki Taramangasi Pangthokrai Taramasi India ge Prime Minister Narendra Modi gi Pamzaba India ge Ning Tam Andolon Thawai Thakraba Athoba Singbu Ikai Khunaba Utpagalena Leptana Pangtholiba Hargar Tiranga Thorum ge Saruk ki makha sathar poina amasung Patriots Day gi Manguinena Social Service Taromasi Pangthokpane Asigumba Lamtu Sengdoktuna Haksang Panalu Nanba Moirang Assembly Constituency ama Ohilesi hana appeal Torukle Ngasigi Thorum Maduda Moirang Municipal Council ge EO Yauna skill amasung unskilled employees Singamadi NPP Moirang Block workers Sing Susaruk Yaki Manipur ki Prajamyam Maru and Moirang Kelly Prajamyam the prison in the day. I couldn't smite on the Maru Eva, I call you Moirang part so. We link them Magis the Natala, we without Tanzingi, I call you Kite, they locked up from Banda to the significant oil function. No land and later for them today, but Praja Punamaka, I call it Bajugi, no land and later, should I for the environment, the Haksang, the health problem, the Putapa Pandi, Maduna, I call it Dokshariva, Tauzari Manipur Prajamyamna, our Baru and Mayan Kevin Prajamyamna, I call you Mayamgi being Pomoiva, Mayami to this Pomoiva, Pomsik, no land of the way Wakalodo, Popiraga, I call it Tauzari, Yambiraga, Ubiraga, I call it Diet, Kandiraga, Nan and Anna Tambiragadi, head up Pomoranke, head up Pomarikurama, Paret Amorakania, a Tazava, a Kuki militant Singda Maite Singda Landarak Pasahia Mahelaklava Asifawada Sangba Yadama Pam Singda Sanglubadage Maite Masakia Faki Bamadi Tiba Kanki the Bakia Yaukray Nasisu Pambina Lusingba UNLF Rescue Team Mana Nupamasama Kuki Makota Yorongabadage Kanbangam Kipagaluna Mayungi Mushing the Tek the Kaidana Kusina Kray Lupasina Kalaklava Matung Mayungi Mushing the Kusina Kraba Nupamasadu Maming Samura Lapam Reaction Sarma Sahitrampan Apopa SOS Milen Kawi Mahak Kaksing District Langmaidong Taret Kuldage Hosina Waikong Uyung Kunogda Leveni Hairi
ngasi nungthil YTV local da leiba lupasigi organization section ge office da pangthokiba khusinabagi thormamada lupasigi singyana phongdokibada YTV local ge maning thangba singlom da kilometer taruklom salaga leiba Technopol district ke manung sanba Langol village da nupa masa sina cycle ma thoduna mafam sadaba lambirom da sanaba honarambadage khuladuge sif mirung kauba amana nupa masa sibu khamduna thamlaba matungda langthabal khunau da leiba KH Roman Kumar kauba ma da paupirakhe tungda khuntrapam Roman Kumar na YTV local da leiba UNLF ki Thobal district organization da paupirakpadage khudakta lup asigi district secretary Linglang ambage mijang makada yamna tuna rescue team amana mafam adu da sangshinduna nupa masadu lakholaga puthorkibane hairi nungaitaba thoningdaba thodok thoktanaba ireisa sing wakal tahaningi hareduna sangba yadaba mafam singda sanglubadage thokiba nungaitaba thodok kya aikoina thengnakhrai maramaduna ngasigi thodok asi amukhana thoktanaba lekai lekai da wakal taminaba changi Nakalamaromda Samuranapam Rection gi apopi ibem sana masana pabu tekta kaidana sinaraki badu gi demak lupus thakapa phongdo ke ngasi khusina badu da langthabal khunogi maira paibi amadi waikong gram panchayat ki ward number 13 gi members su sarugya ke Technopol district ki manung san laiba ko gi masi police ki manung saliba gi lekai ji ki ko gi village chairman ko gi yamba oxygen mirung ko ga ma kapna ko gi langthabal khunog da laiba intra Roman Kumar ko ba sida Mete yama nupa masa masang sila aga sumaina laire ko na thengna kan da phasel laga thambiri hana pau pibira gudugi yamba sina ko Thobal district ki UNLF ki ko organization section sida pau pibira kan da koina pau de phangbaga yam thuna district secretary sal langamagi ni makada ko truk ma sangsil kan da jeke ko gi sangsil bani pa masa samoy lapam vaccine sai trama kolum surba ari ba angang nupa masa se ko mana lakot bani Laksani ba wapum si sigumba nungaitra thodok sing riba thornu ba thodok sing si thok tanna ba ko gi reisa sing da yang gyan ta haninge changba ya da pham sing si adum toy na sangsil laganda metei sing gi matakka gi nungaitra thodok mai ama ko na thengna re aita aduna masigumba si ngasigi thodok sina maram ama oirakanda muhanna togidana ba lekai da national sing ba sing tawrakanda adum thiba ta dana ba hotna minister si unele ki market gi Namthak tawduna nupi ama selaruga pau handoktana numitni yumban bagi mari thamlubagi case to senaba nupa ama hokiba August mapanda sentence hearing satharaba matung sahi ama kaisum sangda lainaba phadok pi khrai sentence hearing aduda mara leire hariba Sarem Suranjoy korna sahi tara sajiwa zelda thabak subagi cherak pibga loina victim gi imungda Manipur compensation scheme for women victims survivors of sexual assault other crime lisingni kunumda gi bakhada lupa lak ama pina bakhangan krai mangna zelda leiraba matung sahi manga fawgi manungda lupa lising manga su victim da pigadabane karigumba soirabadi IPC gi under section 376 clause 1 gi matungina tha taruk zelda leigani mark simple imprisonment oina sahi ama thamgani matamuda lupa samanga tha taruki manungda thigadabane Panbayabadi thodok asi haukiba kumza lisingani kungi me marida sahi nifu suraba Sarem Suranjoy Singha pokpale kidraba S Kwaklei Singna Lakshmi asingba mingnate hariban pi asibo nam thak tawduna nupi thidri haraga senke tungda Suranjoy nupi thiraba masani leiraba myoy oiramlei mahangna nupi adu nam thak tawraga manghanbo oiramle haiba khangmangam kibane Wathok asiga mari lenina Vishnupur District Women Police Station da tharakiva FIR case number 10 close 5 2020 IPC ge under section 366/417/376 ge aroiba hearing nasi Vishnupur ge session court ta sathaki Kaksing district ke manung sana wangu dalaiba sex service singsang parengda uwa marangkaina hobudagi saji yauna makhal kya gi usek sakta ba horai mahausa ge pibam da hanjilak page pibam ase oihana bahona bada naha oiriba environmental activist sanasam sitaranjana asoba thodang lori hiramasugi matang de SKTV news ki se reporter Ketrimen Prem sana made video journalist Vital Yambem de khanaba pawdamama Wangu Laifam Chingya Wang Lekai Degi, Sanasam Chitaranjan,
angang oiringedagi hauna cheksa bi chingsang parengi umangsinga loinaduna lakhi loinana lamlaki sa uchek singbu yokhatpa pamjaba angang amoina horakhi mahakna angang oiringai matamda thakhiba using haujikti mapung marai fare chatliba chahi asidasu u chara lising kunrom thakre maru oina hunkhiba singadu haujikti pambi oina haure hainasu sanasam chitranjanna nungaiba phongdorkhi handak thariba 20000 simadi inkhal ku ngai dai ko inchi mari manga mai wang da ngai duga mamang da sigi matam thagi bising di sigi size dum chaw yaure hong phajana dum u phange sidagi di phajana ma ham khangnai khoi u se hor pu urani pakta urani nai thamjage ko sima aduga wana matam da di ai chi kok su hai de ketang ngang wori na wat panina kolom siame isa yumda maru je laurore huyung maru na jingma sai maru na jingma je adu lauru matung sidai khoina thare tharka sida pakhat pukhat pasi am wa bai tare jarang na pur ponina laiwak ne kain pu da ni pan pan pu da mi mana pu da dum matik chai tare lam sang chalak pusing am da ba adu handakti yamna la ya pambayam dai tare ko maru ngata pur ka da jun july matam sida phajana thabi ba simasu phajana kanau phangra na khale adu ga si makha ta da aina chum tharak da mamang da chairau da ko chairau matam sida koina usar piraga chairau jingga sida mayam thabi ba adu su phajana dum 100 da 95% dum hinge tare su raina fazana dum kana phange cheksa bichingsang parengi tungan ba saruk singda leiba umang sing matam khari mamangda kokthokpa lamai thabagi thabakna chingma kaya tawramkhi adubu haujikti uwa marang kaina hoba horokpadagi saji amadi makhal kaya gi uchek kaya chakta ba haure lamlaki sa uchek sing asina chakta bada nungaina ba chitaranjanna kom tawduna ising thambiba makhoi gi chana ba machinjak thamibana chingba thabak kaya paikhatli anova uchek na chingba daidi saji makta hairaga su haidi hana leramiba saji makhal hai tare ko siki haiba lip munjak aina khangne koina haiba koi gi saji makhal ase sigi da makta su moi khalaga da aina uyung ngata ama thari chi moi gi da makta nai tare maru yam chai moi se aduga moi na muk sandok pusam thu bai tare u sar sandok pase among the animal hai tare ko wildlife fisheries ni moi su makhalam mane nai thamjage koi lip munjak se haino maru moi na chari ko aduga haining maru si cha bangam da bunina pura chakra kal yagam thadara me moi umraga aduna amuk horokpagi chang chang wange moina chab chung hele hobus mai tawdana haidi phadana moina sudum chanduri tari u thabse ko sida khala ka ma khoi bu yokning ba adaidi rare oiba species ji koina haidi aigi matamda aina lari matam sida aina si mai thanam me haibadu ne haidi baba hoina matam da wetland area sing da smile leram mi kholam da pawdi taraga min u phang da bu nuai jida bai tare ada makhoi gi kana ba haidi adugi environment ga khoi gi lainari mari hai tare nature je khoi gi thana ba yade haibadu gi mayam su thamning bai tare अमरोमदा लमलक्की सा उचेक सिंगना उमंग सेमगतपदा अचौब थौदांग लौवी हाइबसी चितरंजनना चपचाना खंगली उमंगा लोनेदुना लाक्लबा चितरंजनना फोंदोरकपदा चेक्सा बिचिंगचांग परेंगदा हौजिमक चा चंदल पांबी लिसिंग कया हौरी मसीमक लमलक्की सा उचेक सिंगी खुदोलनी मरमदुना मखोइबु योखटपगी तंगाई फदब लई हाइनसु चितरंजनना मियामदा अपील तौरकले haidi sigi sida yam kanar environment sida saji khata natana koi sida makhal kya gi hai haure tare ado maru dagi sandok pangamba pambi makhal mayama haidi koi samna harda khongnang hairase khongnang maru se mi ne thabda di haudaba tawbudabu haiba khuining haiba uchek sina charaga di makoina charaka sida chatlaga moina mathi phaidorok ko sina compulsory dum hawe sigi posima sar chandan haina si chingmai si lei chingmai je si sida mi imtana sar chandan tharu tai tare 1000 na sar chandan babi hogre loina adamak dam ai samak na yam thapana thengna re ko asi khoining ai mayam na te het yeng da khoining se akoi da lai bani na kemta lai tan di khanbi bai tare ado ngasi baw da pok da u amok tha da ba mi su yorong ni tare ko et pok da chi baw da u sar mok tharam da si bu su yorong ni tare to bu da bu hai ba khoining du di tharam mi tare ko koi da mak tai tare ga di ai na u phange ba khoina yongsak ta ta ba tin je utu bi na hutla ka da mok cha ba ngam me sigi praman ngon da cha lai ko sumai tor ka sida ina haidi jiu pan ma myam se mokoi ki taw myam se darka oira me malem sai tare aduna sigi da makta khala ka da ina haidi conservationist ta sumai tor sang ga tare ko wala ki sumai na sisu aina khona jab nai tare
ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯃꯇꯥꯡꯗ ꯈꯪꯂꯕ ꯃꯇꯨꯡꯗ ꯃꯁꯤꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯒꯗꯤ ꯌꯥꯝꯅ ꯐꯕ ꯑꯀꯣꯏꯕꯒꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯏꯟꯚꯥꯏꯔꯟꯃꯦꯟ ꯑꯃ ꯑꯣꯏꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯗꯨꯒ ꯆꯤꯠꯇꯔꯟꯖꯟꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤꯒꯨꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯃꯔꯨ ꯑꯣꯏꯅ ꯆꯤꯡꯒꯤ ꯂꯝꯗ ꯑꯃꯗꯤ ꯎꯃꯪꯒ ꯅꯛꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯧꯕꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯗ ꯎ ꯋꯥ ꯀꯣꯛꯊꯣꯔꯛꯄ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝꯂꯛꯀꯤ ꯁꯥ ꯎꯆꯦꯛ ꯀꯌꯥ ꯑꯃ ꯃꯥꯡꯁꯤꯜꯂꯛꯂꯤꯕ ꯑꯁꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯟꯕ ꯉꯝꯒꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯍꯦꯟꯅ ꯀꯥꯟꯅꯕ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯑꯃꯔꯣꯝꯗꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯏꯟꯚꯥꯏꯔꯟꯃꯦꯟ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯤꯕ ꯑꯦꯛꯇꯤꯚꯂꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯗꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯤꯕ ꯊꯧꯔꯝꯁꯤꯡ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯕꯤꯇꯜ ꯌꯥꯃꯤꯡꯕꯅ ꯄꯥꯎꯔꯝꯖꯔꯤꯕ ꯑꯩ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ SKTV ꯅ꯭ꯌꯨꯁ ꯋꯥꯡꯉꯨ ꯃꯈꯥꯇꯥꯕ ꯄꯥꯎꯁꯤꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯁꯔꯥꯡꯄꯥꯠ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯩꯔꯤꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯁꯤꯒꯤ ꯄꯥꯏꯞ ꯁꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯛꯇꯣꯛꯈꯤꯕ ꯊꯥ 3 ꯐꯥꯔꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯕꯤꯗꯅ ꯂꯩꯔꯦ ꯑꯊꯨꯕꯗ ꯏꯁꯤꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯉꯁꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ Women's Welfare Association Sarangpat Mamang Laikai amasung Village Water and Sanitation Committee Sarangpat Mamang Laikai anina sinduna Laikai adu dangasi wakat mifam phamduna sangchinkiba khongjang adu da saruk yakhibe Women's Welfare Association Sarangpat Mamang Laikai gi Secretary Maisna Manglembina phongdorpada scheme asige hana ising piramba pipe sing adu ahanba singani amadi numit 15 ni sangani haiduna seyisige April thada phuktokhraga ngasi fauba thabak loisindabana maram origa kholasida ising phangdabani haiki Sarangpat Mamang Laikai water supply na konbe area sida koi mamang na di toti piraga leibiram baneba home connection adubu hawkriba April ni tang taraga humdoi 2024 da koi pipe se anauba sinbigani haiduna MLA gi masenu pa na pai hai adagi koi conductor jingna isabi kawi hai aduna pipe se phukta pirakanda koi ge ngasi phawbada tha mari sujala babaw se koi hogi phaw sing pibidre maramdi makoina numit 15 baw kaktang koi toti thaba lepsarage haiduna publicity ma tawiki adugi matung tarakpada koi ngasi tha mari sujala babaw miyam de sing piba ngamdre aduga pipe kumbazu loisan bidre aduga praja miyam da jal jibal mission ni makhada paikhat piriba koi imphong khuding da phaba sing pi thak piu haibase ꯑꯩꯈꯣꯏꯅ ꯍꯥꯏꯔꯒ ꯂꯥꯛꯄꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯇꯅ ꯑꯩꯈꯣꯏꯒꯤ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯕꯤꯗꯅ ꯊꯥꯡꯗꯣꯛ ꯊꯥꯡꯖꯤꯟ ꯇꯧꯔꯒ ꯂꯩꯕ ꯃꯥꯟꯕ ꯊꯧꯑꯣꯡꯗ ꯇꯧꯔꯤꯕꯁꯦ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯕꯤꯒꯅꯨ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥꯁꯦ ꯇꯧꯔꯛꯂꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯇꯣꯇꯤ ꯀꯅꯦꯛꯁꯟ ꯐꯪꯖꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯊꯣꯛꯑꯣꯏ Village Water and Sanitation Committee Sarangpat Mamang Laikai gi Secretary Sagolsem Joysana phongdokibada pipe sinbada numit 15 ni khakta sangani harimlaga tha mari fazilaba fawba thabak loisindana leptuna leikre lenganadi mathau taba polam khudimak piraklaga leirambane adubo contractor na thabak loibidabadage miyamna awaba simayuk naribani mari lenaba SO engineer singda wakalabasu thabak paikhalaktre mari lenaba Manipur lenga ki minister amadi department na athubada thabak paikhatuna miyamda ising phangan biu haike Imthong ising phangangani haidana aikoi pipe silani haidana hariba laisabi hariba conductor asina mai maming de lobuni hai akoi su yang pumna madu khangde do akoi gi kendra gi MLA Megachandra gi masen pang lai moina numitrangwani manung da akoi pipe lo san bo honani mayam ising chaba se numitrangwani dang lepiu lauthok biu haidana secretary moina akoi committee kanguna lauthok sei pipe si phum masi lo sandre pipe pibam thokpa sarkar na di pipe masing su na pire adu SO ida koi wakat pe abu wakale che thaba ka thare dubu SO izu hariba pose dai talobu ngamdabagi phiom lai aduna yargadi masi mari leinaba makok ta leiba koi gi athobasing amdi akoi angam athoujingna amuktang sarangpa mamang lekai gi water supply si overtake loidriba adagi hujiki pipe phumdriba posi lotion biu Saliba tha sigi tangapanda Diabetes Hospital Porongpat ki Managing Director Dr. Maibam Dhanabirge Thangmiban Kavo Laikai Nongsupta Leiba Yumda Bom Pokahen Batanatana Tengkhang Kiarakta Hospital da Amadi Mahaki Yumda Bom Mangarak Thamjinduna Aki Akhang Pibabo Yaning de Haina Dhanabir Masamak Amadi Thangmiban Kavo Laikai gi Miyamna Phongdorkle
ngasi Manipur Press Club ki Kobru Hall da pangthokpa paugi mifamda Dr. M. Dhanavir na makha taraduna lamdam asigi miyam bu mahu sadagi leijaраklaba mana masina diabetes tana tana tuan ba laina kya phanduna lebak miyam gi seba tawriba mahaki mathakta hiramamba natragana amada mahaki hospital amadi yumda bom langsinduna ki akhang pibagi thawng si yaningdei mamangdagi hauna threat kyarak lakpadagi lenga ki marinaba department su security pibinaba hairabasu ngasi fawba thabak oina paikhalakta si yaningdei amromda Kabo Laikai Nongsuk Welfare Association ki Secretary Purai Latpam inausana phongdorakpada Dhanavir gi yumda bom thamjinba made pokayan khiba mafam aduge akoibada DM College ki mahiroi kyama asanba kada leiduna mahi tamjaribani loinana Dhanavir na kari lanbagi asumna tamthiba thong satharibano lanba tarabasu miyam da khanganduna sumthok minase mara leiramba tarabasu miyam puna serak piminase amade matungda asumna miyam ki khanganbagi thabak asi tawbiganu haike Trade matam du ba ama khang di su ama tam de ama to thon chin dor ma ama lai atu ga hojik su matam du ge ngon da lag se sim tu ina concern authority da ina school provide to na security arrangement to use ma na gi life ta trade like for ga di mayam ma matam du be na si security provide to be tawri ha ga chun check paper ka ta pi da du maram mor ga ina panjari ba ge diabetes treatment ko yo hosta na Manipur gi analyze tawraga diabetes lai bangam mena khanjari ba pandam sidi but khadra ai chin na bolai sade aduna asumaran thi beri ba ichil na khudem makta aina apin to jene mate sikumba aran ba tawri ba labis kanano achun thido piraga aina pamjari treatment chin da chak khibada ai punchi da ai pbi da na ba lai pa ji da lai beri ba chun ba pamberi ba khudem mangna praja ki seba to boda ai pbi da na ba mating pambi u ha bisin ka amugan to bida na ba apin to jari Lekai sida asumai tau bese hauja hugum lang suri. Dhanavir na lalamba leire magi aran badu puthopiro. Mayam jangaga magi aran badu chumthokminasi. Nahan ko khaire Dhanavir masa laite. Abadi DM college da quarter laiba hostel laiba khangjada student mayam ama rent da laide ba. Kuje koi gi pareng sida rent da laide angang sin do tuition halakwa matamni bom duna pala de siroidra. Aduna karamba samsthana karigi damakta asumaina hanjan tawbase akoi yanindre habako aduiduna athuba matamda singdopiro magi dimani bo ara sumana aranda chalame bo ara matam sida bo akoi masen hatukna bagi akoi masen bomlang chanda ba matam lai isa singna Dhanavir na lalam bagi magi punishment pibham tho edana pimina seba akoi ichani inauni lekai ni hana kalloi hada aduduna asigi sidangdi tawbiganu haidana ima goina hanjana haijabani habako Thasiki tangani dagi hauduna Manipur sanura lamjinglob amasal Vishnupur district na sinduna ningthokong khak multipurpose hall da nimitarani satharkiva laisavi lusingbi singi oiva khane nenabagi thoram ngasi loishin krai Tharumga mari lenina masalgi ko convener M Nirmalana phongdokibada Manipur tholiba that taramanga phajilaklaba irang asida sanura singna punsinduna kari thodang loba yabage haibadu khanane duna pangbe aba mateng pangnabagi damak thoram asi pangthokpane loilena makha tana suiram dam asige damak khongpham sena lebli haike numit tarani sumna pangthokiba thoram maduda tongan ba lamsingdagi lakpa wangang loi kyana saru yakhi loilena tongan ba Vishnupur amade ningthok khong yauna lusingba kyana ngasige thoram maduda saru yakhe ngasi oriba lebaki situations de khoina kari thogang lobu yabage chanura ama oina habadugi pandam de khoina numitarani gi oiba program ase resource person kaya ama lenga tunai khoira suki matik kana raba gyan loksing piba topic kaya ama ga loina spokesperson kaya dagi khoi smaina gyan lokja hoban miyang gi thabak tawge hai taraga di masada kari gun sen da baya da bage ama de khoina amana ama hunna ba amana ngang matana da ba angang sauna ba asigumba lairiba akoi gi problem mayam ase asisi mahana khoi solve tawa mathau ba khoina leader amu oina lebaki kari gumba thabak thogai da saruk yage hai tare khoi pukning chetna ekhoi da positive thinking ga loina na pukchel sengna thabak tawba ma darkar oi haire ba khuding makse ekhoina training program asidagi su asuki matik gyan loksin kaya ama phangjaki atung gi future gi damakta ekhoina khongpham chena su lepcha kini ekhoina tawge khanjaba thabak thogai kaya ama su leizari Kangpopi amasung Surusanpur gi kunithoi suba amasung mapan suba Assam Rifles lautonaba center amasung Manipur lengana satharli bathong asi en viren gi lengana kuki zo singi bathakta sathari bamiot minai singda center na yare haina takpani haina committee on tribal unity kotu gi maikai digi phongdorok lei
Kotuna phongdorkibada hanadagi kukizo singi mathakta sathariba miot minai sing asida Assam Rifles na thingna bahonariba sida center na force asibu lauthona bahona baibasi anirak suba miot minai ama satahana ba honabaga manai haina center bu maral sireduna maduda thorakpa apapatagi tekchapunumag Union Home Ministry na pugudabani hairi. The recent efforts to remove 22 and 9 Assam Rifles from Kukizo dominated areas by the Government of India and the Government of Manipur is a clear indication to annihilate the entire Kukizo from the region. Therefore, the Committee on Tribal Unity will take preemptive measures to protect ourselves, also resort to a more stringent form of agitation, and any untoward incidents arising out of will be sole responsibility of the Ministry of Home Affairs and the Government of Manipur. Zuribam Leriba Bengali Singasi Bangladesh Tage Lona Sangakiba Ngaktan Hena Ipsagi Walking President Kurajam Atobana Pondoki Wafam Yumpam Yaudaba Aranba Amadi Yaning de Haina Zuribam District Bengali Organization Sina Pondorli. Ngasi Apunba Bengali Organization Sina Thadrok Pasero Lamagi Matugina Haukiba August ki Tang Tarukta Manipurgi News Channel Lamagi interview da Atobana Zuribam ki Bengali Furubasi Bangladesh Tage Sanglakiba infiltrators Singni Haina Pondoki Basi Laibak Tibani. Bengali Furup Asi Malingi Mapam Kiada Sandotuna Lady Benedubo, Levak Amaga, Furup Amagigi, Kenaba, Atobagi, Wakal Loxing, Uram the Bible White, Maki Wafam Maduna Mapamasi the Minari Bapurup Singamarata, Nushinada Bamadi, Manipura Inga, Nushinana Lady Ba, Asida Ayat Papirak Payai, Juribam the Lady Ba Bengali Singna, Leminari Bapurup Singa, Nusisana, Directly Loyan Estate, Sige issue Kurinda, Saruyaduna Lak Libane. Adubu, Eric Laishu Haidaba, Atobagumba, Mui Amana, Juribangi demographic Matanga, Kamlundaba, Silabukti. Manipulangan Atubamatam da Hiramasida, Mijang Sangviduna, subsection local Piohanasu Apel Torkli. Manipur State Power Distribution Company Limited MSPDCL Madi Manipur State Power Company Limited MSPCL ki kumjali singni tarama panda recruitment ki result haiduk tabagi matang danga sidagi hogduna sara henbagi khongjang sangsi lagani haina MSPDCL Madi MSPCL ki candidate singna Chief Minister Bangloda khongjang sangsin krai MSPDCL Madi MSPCL ki candidate Yungkhaibam Manos na haikivada kumjali singni tarama panda MSPDCL Madi MSPCL na group C Madi D gi oina thabak launaba se thorke Recruitment Nasugi return test kumjalisingni kunda pangthoki bani adubo matam sangna result haidorok tabana mari lenaba authorities singda recruitment nasida saru yakiba candidates singna taksinduna lakhe mari lenaba power minister ga candidates singa unabada return test asigi result sayi sigi august na tragana september tha fawbuda soidana haidokoni haina thajaba pirakibane adubo state assembly mifam da power minister na return test asi sayi sigi december fawbuda haidokoni haina phongdokibasi tayona ba amadi ona tainaba thoklei Maramaduna ngasi candidate singna Chief Minister gi Bangloda laktuna Chief Minister unanaba sangsilakpani adubu Chief Minister di unaba fangkide MSPDCL madi MSPCL gi candidate singna ngasi degi hogduna result haidoktriba fawba sara henbagi khongjang sangsilagani haina penda wafam phongdokki Koi ngasi se koi MSPCL PDCL gi 2019 da ko recruitment se honorable CM da haidok kada lai sigi maram se kari gi koi hangjage haidana hanasu appointment मैम लोग भी बल्ले रहे अपॉइंटमेंट से मैं फोन नंबर ला हुई कोई कॉल तौर के हारा का तौर तब तक कोई मैम से करी गिनो हांगुरा से लापने अदुबो ngasi जो कोई चंगल लगते पुलिस ना तांथोरे कोई मैम से ngasi सीएम से उनद्रगदी कोई ngasi दे कोई चरा हेनबे खोंजन हंगर साइ से संगल लगने हाइन कोई मेजागी थोंग थमजरी करीगुंबा सीएम ना कोई ना मसा मक उनबो फंगद्रगसु फोन की खुथांग दु अर्गसु माना करीगुंबा कोई गिदा रेस्पॉन्स हम पीबी आगदी कोई की खोंजन से हंदोकनी अदुगुंबा करीगुंबा पिरक्त्रगदी कोई ngasi दगे हौरगा कोई चरा हेनबे खोंजन से MSPCL अमसुंग MSPDCL की माइकई दगे कोई मेजागी थोंग थमजरी UFO gi nompokpana tengol lakpa loising ithamorang puril gi maitai la loising UFO naharu pangong branch naharu pangong gi maira pai bising amadi club ki member singapore khusam naduna naharu pangong lai kai asigi akoibada tarutana na thamna amadi dengi laina asidagi ngakthong na bugi wakalon danga si ahan ba tangka ki oina kanghida kapthok pagi thoram amadi social service camp pangthokrai thoramadu da CMO Imphal amadi PhD department dagi kanghida amadi blessing powder na singba pirakhe thoramadu da DF UFO nongpokpana tengol lakpa loisang ithamorang puril gi UFO gi lusing basing naharu pangong gi maroi ba thomi sing amadi UFO women wing gi lusing bi singsu saruya ke Manipur gi
Maming Lairaba Layekpa RK Sandrajit Sana Singh Miyamna RKCS Hairagana Hena Kanaba Layekpa Sigi Sahi Sama Subamapo Kumon Thorum Laliba Tang Tarom the Pangtolgani Haina RKCS War Centenary Celebration Committee na Kangalakli. Hariva Thoromasiga Marilene Nangasi Sahi Masumna Pangtokodoriba Thorom Singda Sisinagadaba official logo Ama Kaisam Tong the Leba RKCS Museum da Manipulenga Ki Hanagi Director Aduga Committee Sigina Chairman K Sovitana Makum Hangdokray. Nasiki Thormaduda Art Society Manipurgi Chairman Tiam Devendra Amasung RKCS World Centenary Celebration Committee member Singsu Sarugya Ki Haina Committee Sigi Secretary RK Budimanta Nangasit Hadorokpa Cherolamana Hairi. Library and Information Center Kaksingi Matam Kuina Sathaduna Laki by Special Sunday gi Samanga Arak Suba Indisingi Toromngasi Center Sigi Auditorium the Fangtokray. Special Sunday gi Angang Singi Oiba Torom Sing Utpa Prize Amadi Kudol Pibana Mapung Oiba Sakta Moiki. Children Program gi Sarugama Oinasu Mahiroi Nupi Masa Singna Natki Oiba Zagoi Tang Tamadi Imale Bapu Saitabi Saina Singba Yumpam Oiba Zagoi Lema Zagoi Asina Singba Kya Utke. Special Sunday gi thorom sang naina yauba angang singdagi angang hum khangalaga Special Sunday sigi matangda makoi makoi gi oiba wakalon sing phongdoke thorom asigi thawai habliba oza khara da akhanaba khudol pibagalina angang khara su khangatuni special prize pk thorom loisilakpada Dream Production gi director KSS Gyanchan gi film Khoyum Saiteng angang singmati miyamda yangan ke Water Resources Department ki Engineering Cell gi official singyaw na Hyanglam Assembly Constituency gi MLA Dr. Yumnam Radeshyam na ising isaw na sokalaba constituency sige tuan ba mafam sing hakteng na yangshin kray. Kongsa da isaw na kahena sokalaba lofam sing amade nga farm sing gi pibam yangshin kay. Loinana ising tungduna lariba mafam sing dagi ising sing tokinaba semba konglam sing gi pibam sing yangshin kay. Isaw sina son kraba lopan ba horuba lofam sing amade nga gi farm tawriba longmi sing lenga ki marilene ba department sing atana duna pangbe abamateng atubu matamda pangnaba honagani haina yangshin kongset aduga marilene na MLA Dr. Y Radeshyam na phongdoke. Lukram Lerak Youth Club ki sahi humpu mapung parap ki Diamond Jubilee Celebration ki thorom Sogolban Lukram Lerak talaiba club asigi auditorium da pangthokrai. Thorom maduga marilene na IPR ki director Dr. TH Saranjit na phongdokibada club amana sahi humpu mapung parap paibasi yamna sauthok saningai ni. Manipur ki khunai da club singna lawriba thodang asi thaganigai ni. Sana khona ba larik laisu yauna hiram kya da club singna asoba thodang lawduna hena mai pakna ba honari. Masigi mathakta tholiba irang asida su club singna asoba thodang lawri. Haujikti Amaga nungsinabagi sang hantarliba asidasu club kayana thabak kya paikat payai haike. Tharong ki marung sana club asigi hana thau puramba singda asamba khudol piduna ikai khumnaba utkibagalunena club asina konba mafam singda lairiba class namade 12 exam singda sauna mai palakraba mahero singda certificate amade cash prize sing piduna puning thogat ke. Koi society jail koi sumi examada Buzikan ni kara koi nungship sina haigadra koi life si amna naturalistic koi alpa kathok pari wakan nungsi hanari kara handar kukumba ma sina koi yumata sare koi drain di mapam ti bersi kai tau kukumba adi posai amor pasi dekrai to kani gai je koi apasana khandana to bi tawa adu kumba kaya masi amna mapam kuni makal thingna pasida ena club ki role si adu kumba sing asi Mayam pula kami naraga gian kami naba community adu kena phasana buhana bada yang asuwa role ma pangbiya ene kaje Patriotic Writers Forum Manipur na sindunanga se Arun Kumar Nomaitem na iwa pongapam lamdam nungsibi ima haina maming thonba larik asi hauni bi matung ina phongkrai Manipur Press Club e thangjing hol da pangthu ke larik phomge thoram maduda hangi Manipur ge Deputy Chief Minister Yumnam Joy Kumar Forum asigi President Nauroibam Kambaluang AIR Imphal ki hanagi program head Adhikari Mayum Gechandra Sharma amadi eminent critic Salam Tombana Singbana Marui Bamyo Singwena Sarugya ke Aiva Arun Kumar Nomaitem na mahaki maike dege mahang isai amadi larik phong nabage sangsilali ba punsi khongsit ke matang da hong kya phongdorle Mono ma hari pase aina tasimuri shur bana bahna bata miyoi mari da I
ꯄꯤ ꯃꯔꯤꯁꯤ ꯄꯤꯕ ꯃꯇꯝꯗ ꯃꯣꯏꯁꯤ ꯁꯨꯔ ꯄꯥꯜꯂꯣꯏꯁꯤ ꯀꯅꯥꯝꯇꯅ ꯌꯥꯔꯛꯇꯕ ꯂꯥꯏ ꯇꯦꯟ ꯍꯥꯏꯕꯁꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯥꯏꯔꯗ ꯃꯁꯛ ꯁꯨꯡꯈꯪ ꯈꯪꯅꯗꯕ ꯅꯣꯡꯃ ꯃꯥꯁꯦ ꯑꯩꯅ ꯊꯦꯡꯅꯔꯨꯕꯗꯒꯤ ꯏꯁꯩ ꯂꯥꯏꯔꯤꯛ ꯑꯅꯤ ꯍꯥꯟꯅ ꯐꯣꯡꯈ꯭ꯔꯦꯕ ꯑꯩꯍꯥꯛꯁꯦ ꯐꯣꯡꯈꯤꯕꯁꯤꯗꯒꯤ ꯏꯁꯩ ꯑꯝꯇꯪ ꯈꯟꯕꯤꯌꯨ ꯍꯥꯏꯔꯨꯕꯁꯤꯗ ꯃꯥꯅ ꯁ꯭ꯀꯤꯞꯁꯦ ꯄꯣꯛꯅ ꯐꯝꯐꯝꯗ ꯅꯨꯡꯁꯤꯕꯤ ꯃꯥ ꯍꯥꯏꯔꯤꯕ ꯁ꯭ꯀꯤꯞꯁꯦ ꯍꯦꯛ ꯎꯕꯗ ꯃꯥꯅ ꯑꯩ ꯃꯁꯤ ꯑꯣꯏꯅ ꯌꯦꯡꯖꯔꯒꯦ ꯑꯩ ꯑꯇꯩ ꯌꯦꯡꯉꯔꯣꯏ ꯍꯥꯏꯅ ꯌꯦꯡꯕꯁꯤ ꯃꯥ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯏꯁꯩ ꯃꯌꯦꯛꯁꯤꯡ ꯅꯠꯇꯅ ꯑꯩ ꯁꯨꯡꯊꯥ ꯊꯥꯔꯣꯏ ꯍꯥꯏꯔ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯥꯅ ꯄꯥꯏꯈꯤꯕꯗꯒꯤ ꯃꯥꯅ ꯁꯨꯔ ꯄꯥꯟꯕ ꯂꯣꯏꯔꯦ ꯑꯝꯇꯪ ꯇꯥꯃꯤꯟꯅꯁꯤꯅ ꯍꯥꯏꯅ ꯇꯥꯔꯨꯕꯗꯒꯤ ꯃꯥꯅ ꯇꯁꯦꯡꯕꯗꯤ ꯏꯁꯩꯁꯤ ꯍꯧꯖꯤꯛ ꯆꯤꯇ꯭ꯔꯥꯁꯦ ꯑꯩ ꯃꯁꯛ ꯈꯪꯅꯖꯗꯦ ꯑꯗꯨ ꯃꯥꯅ ꯁꯛꯅꯕꯅꯦ ꯍꯥꯏꯅ ꯄꯥꯟꯕ ꯁꯨꯔꯅꯦ ꯃꯁꯤ State Central Library Imphal asinduna hayeng pangthokadaba Library Day ga mari lenena ngasui Library asigi reading hall da mairoi kunthra nipa na saru yaduna la yekpa sangdanubgi thoram pangthokrai Hari by sport painting competition asi class 3 dagina 5 fawba duga class 6 dagina 8 fawbagi haina category ani thona pangthoke class 3 dagina 5 fawbagi sangdamnaki baduda saru yakiba singna masa masana pamjaba team da la yekna ke amarom da class 6 dagina 8 fawbagina library dega mari lenena lirik pabna khunai da piba kana bahaiba Wakalonda Layepagi Atoyan Tanake. Sangdam Nabadu the Makomatang Takraba Singyauna Consolation Prize Pangagadaba Mahiri Singda Haying Library Esigi Auditorium the Pangtokadaba Library de Palan Torumda Manamatum Sing and Tokane. Zixanabaga Marilena Pauxingda Ferris Olympic Lishini Kunmarida weightlifting Vasana da Saruyakibi Manipurgi weightlifting Sanaroi Psychomira buying a sea Manipurgi Minister and Virena Harotaram Okray. Ngasi Minister Secretariat ta samna pangthokpa mahapu puning thogatpagi thoramda Saikom Mirabaina Paris Olympic lisingani kunmarida utkiba performance amade India ge mingchat purana bahona kibabu singtharaduna Chief Minister N Virena haikivada Mirabaina makata na tawruba khudimakta mai pak poina ba puning thogat le haiki Selsangna Sanaroi Neklaga tournament Toktanabagi Damak Laikai da Lairiva Angang Sim Sangat Pamato Taihana Sagolban United Club ki President Yates Dinasandrona Fongdorle. Ngasi Tera Vazarda Laiba Sagolban United Football Academy da Sahi Mangadagi Hauraga Mapan Fawda Laiba Pikliba Angang. Under 13, under 15 amadi under 17 Fawbagi Football Sanaroi. Nifuda Football Jersey Yentopuga Mari Lena Yates Dinasandrona Makatana Fongdokibada. Sagolban United Football Academy asi kumjali singam samapan humpumanga da hodokibani Academy asina housing fawbada state asigi district singda pangthokpa tournament sing CC mit amade India ge state kya da saruk yaduna mai pakpa purakpa ngamkrai Sanaroi kya atopa club amade lanai oina leiba yawba maramna sel yamna sangliba adu kokhanabagi pandamda laikai asigi Sanaroi sing asi semgatpani haike ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯑꯦꯀꯥꯗꯃꯤꯁꯤ ꯂꯤꯡꯈꯠꯆꯕꯒꯤ ꯃꯔꯝꯁꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯅ ꯄ꯭ꯂꯦꯠꯐꯣꯝ ꯑꯣꯏꯔꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤ ꯄ꯭ꯂꯦꯌꯥꯔꯁꯤꯡ ꯑꯦꯡꯒꯦꯖ ꯇꯧꯕ ꯍꯥꯏꯌꯔꯤꯡ ꯇꯧꯕ ꯈꯣꯠꯄ ꯇꯧꯕ ꯃꯇꯝꯁꯤꯗ ꯆꯪꯉꯤꯕ ꯄꯩꯁꯥ ꯃꯌꯥꯝꯁꯦ ꯂꯥꯛ 30, 40, 50, 50 ꯃꯌꯥꯗ ꯆꯪꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯑꯦꯀꯥꯗꯃꯤꯁꯤꯗꯒꯤ ꯁꯦꯝꯒꯠꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯌꯥꯔꯁꯤꯡꯁꯤ ꯃꯄꯨꯡ ꯂꯩꯕ ꯄ꯭ꯂꯦꯌꯥꯔ ꯑꯃ ꯁꯦꯝꯒꯠꯂꯀꯥꯟꯗ ꯃꯤꯉꯣꯟꯗꯒꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅꯕ ꯑꯗꯨꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯐꯨꯠꯕꯣꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤꯗ ꯄꯨꯈꯠꯄ ꯉꯝꯅꯅꯕ ꯍꯣꯠꯅꯖꯕꯒꯤ ꯄꯥꯟꯗꯝꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯂꯤꯡꯈꯠꯆꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ Manipur Yogasana Sports Association MYSA amadi TISI Enterprises anina punasinduna tha sigi mapandagi hoduna hangangi margin polo complex da leiba multi-purpose hall da satharakliba maridak super state level Yogasana Sports Championship disingni konmari ngasi lotion krai championship asida sub junior girls category da TH Khoidambina ahanba aduga boys kidana Mahesh Irungbamna ahanba take Junior girls kidana Thasna Yambemna ahanba lena boys kidana TH Rajuna ahanba take senior women gi oina ningthaujam Thazamanbina aduga senior men gidana Sivananda Tiamna ahanba take Lashinbagi Torumda Atoiba Mitunian oina saru yakiba Lamnai Assembly Constituency Gebele Kongban Tabam Ibam Sana Fongdokivada Manipurasi Housing Awaba Pibam Amada Lady Hanugum Puruk Masel Nungsi Sanana Leminara Bapibam Madu Karamba Matamda Hanzilakata Haiba Tambangamdre Cherek Ashida Lamdamasigi political leader Akang Hai Larila Shu Haidaba social activist Singna Miam Tinba Mipamda Wangang Bada Hai Singnamadi Miam Bulana Lamzing Kidana Ba Honasi Haiki Situation sina maram orakanda singi district khara koi yawba ngamde adu tampaki district ayamba singdi hariba koi championship asida lai punna koi athletes cham kunna participants tawi state level championship asida sida noboina Manipur da veteran gi A B hedina dumai toraga khaidoi master A B C da koi gi A C 55 phawba dumai lai
veteran B sidai ta khone lai si 65 to and above sumana thambani simdi sang sina sum chatharak pa sidai da national gi games da anirak Manipur gi youth sindana player sing thabang amjarure khelo India da khoi lisang sina Asmita Khelo India aduga women's games mayamama khoi yoga asana se khoi include tawra matungda sports ta include tawra matungda khoi sum mathang mathang hapaga lai Thoramadu da saru yakiba MYS ge President Dr. Naurem Saubana Fongdokibada Manipur ge hojik oireba phibam asina championship asida singi district sindagi yauna sanaroi kya mapung fana saru yaba ngamkhidre tampaki leiriba district sindagi lakpa nupa amade nupi yoga sanaroi apunba samaga kunna saru yaki haiki ina khanjabada dinga sigi leiriba Manipur ge phibam se political difference religious difference individual difference punama kaukthongna rakanda fajana khana minaraga under the constitution of India ge leiriba law singsi ki makhada India government da heavy pressure piraga akoina pama wari sindu porokpa porokla bo honaba sina khwaidagi best way ni haina idea gi wakal da phauje politically solution porokpa natana any sort of violence makhala matana akoina pama conclusion to porokpa ngamo have jai gi sena thaja jabani no separate administration no union territory aduga illegal migrant loina khantokwa mayum da halan giba reserve forest da khunda sanba yadaba deforestation yadaba poppy thaba yadaba drug pusalakpa yadaba aduda waroisin oigedabani haibase akoi gi Manipur government gi phirep nema maduda India government su support oreboji All India Football Federation AIFF na sinduna thas ge ahumdagi hoduna Andhra Pradesh ge Anantapur da sathariba Junior Girls National Football Championship bisingani kunmari kunmanga Tier 1 gi ngasi Group B gi ahanwa match ta Manipur na Haryana bu Panjil ahum sinuda maiti ba pikre Manipur team gi mai pak gi Panjil ahum madu namerapam Arina Ningthaujam Olivia amadi Laurembam Menekana mathang sina kunthra mathoi kunthra turuk amadi humudra manga suba minute sanke mathang gi anusuba match na West Bengal ga thasi gi tang tarahum doida nungthil pung ahum tabum tamda sanaragani Championship asida sarug yariba Manipur Junior Girls Team adu head coach na TH Gitarani team manager na TH Boyai assistant coach na E Robertson loinana physiotherapist na Ritana Lusingli All Manipur Bodybuilders Association gi minyang makada Imphal East District Bodybuilders Association asinduna Songbong Community Hall da pangthokliba Mr. Imphal East District Bodybuilding Contest lisingni kunmarida the Zim Rivonge Muhammad Fazirul Hakna senior overall title lawkray junior gidana August Zimgi Sinam Momosa master gidana ex fitness Wangkai ge Lystrom Modu lenana men's sports physics gidana while Zim Hatage gets Roger Alina mathangsina winner gi title lobungam kray hariba contest asida Imphal East District ke tongan tongan ba Zim kuni thoidagi lakpa sanaroi kuntratre na athoi hen sangdamna ke Kanglei SES Academy Moirang Khomna Sinduna Hotel Cross Manakta Leiva SES Academy da Satharaki ba kun mangarak suba under 15 often Saturday amade Sunday Rapid SES Tournament lising ni kun mari ngasi lotion kray Rapid SES Tournament aduda lemba sogaism na point manga makhai fanglaga ahan bata ke loinana Nadia sogaism William ba Moirang team amade khagokpam nawvoina mathangsina ani suba hum suba amade mari suba ta ke tournament suge akan ba manada West KC award na mangal elangbam phangke West Female Sanarogi Award na Thoksam Pritina Funkipaga Lunina Youngest Player Ge Award na UHNB Ningtem Sana Take Makumatang Takraba Sanaro Singda Selgemana Trophy Galunina Certificate Sinkusin Aduna Poning Togat K. Hojimongasi status da Wikiba Ingasagi Pau Pizari. ICR Regional Center Lampel Pataki Pangba report ki matung inanga status da khwaidagi sabagi sang Celsius degree kuntare dasming mangane duga khwaidagi ingbagi sang na Celsius degree kunhumdoi oike nungshita yawba ising manil gi sang na yukta sada marifumari amasung midang wairam dana sada marifumapan oike nungsubugi sang na millimeter ama dasming mari ne loishalakpada moribe pauksing mukana pangbigani Manipur ki National Sports University matang sahi ki October thada sangaragani haina Union Minister of Sports Mansukh Mandaviya na thajaba piram lai
Khunai aruba warep lobada kaitel phambi ima singa sopa thodang logduna lakli makoida politics tawsilibasi haisingna thengna basangi haina amuko ki president Nando Luwangna phongdokkhrai. Yumgi fata hauti mai thabada bom yarombadagi pokhairakuna Cycle Assembly constituency gi hanagi MLA Yamthong Haukip ki loina bi Sarubala Haukip Laikidra Hari. Ziribamgi Mongpung Maitai Khulda Relief Camp dagi Hanjin Kraba Kunza Singda ngasi nahongnana Kuki Khulai 5 singna nongmei kapsinduna landarakrai. Security Force ne serasi irang laksina balokalapa thabak thoram singda tuan ba mafam singdigi yamna kusukulai sing phagat pangam frai. Amasung Ziribam district ki Kutsoi Thuf Khulgi lam hektar tara mangarom sayisigi ising isaudagi Assam da tin krai. Hoji Pawina de SKTV News na pizza ba Manipuri Paulo jere Manipur miyam gi punchida khwaidi hena maroi ba state asigi lebaga sigi madi malem gi ba ipau singi damak SKTV News bu minyang tadun lebiu madu gi damak Google Play Store amade Apple App Store da sangbiduna SKTV Manipur ge application download tobiu amade selamata tingdena SKTV ge news amade tai channel sing yang biu natragana SKTV ge website skyic.in da sangbiraga website asimakta da our OTT haiba option da click tobirga minyang tabiu amade ai khoi ge social media handle singa join tobiduna khudaki ba ipau sing lobiu punong pong kana khurum jare.